ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯕꯥꯏ ꯕꯥꯏ ꯑꯃꯗꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗ ꯀꯥ-ꯍꯦꯟꯕ ꯃꯑꯣꯡꯗ ꯑꯃꯗꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯇꯅꯕ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯞ ꯏꯀꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯕꯣꯏ ꯈꯨꯜꯗ ꯂꯩꯕ ꯏꯀꯜꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯏꯀꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯔꯥꯡꯊꯦꯝ ꯔꯣꯃꯦꯁꯅ ꯍꯥꯏ ꯀꯨꯝꯖꯥ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯏꯔꯩꯆꯥ ꯀꯌꯥ ꯑꯃ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯁꯤꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯊꯧꯔꯝꯁꯨ ꯅꯠꯇꯕ ꯕꯥꯏ ꯕꯥꯏ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗ ꯀꯥ-ꯍꯦꯟꯕ ꯃꯑꯣꯡꯗ ꯇꯧꯕꯤꯒꯅꯨ꯫ ꯍꯟꯗꯛ ꯅꯧꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯂꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯂꯛꯄ ꯂꯩꯇ꯭ꯔꯤꯕꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯗꯥꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯇꯝꯕ ꯉꯝꯗꯕ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯏꯀꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯕꯣꯍꯟꯕꯤꯅ ꯗꯣꯂꯥꯏꯊꯥꯕꯤ ꯕꯦꯔꯦꯖ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯗꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯍꯥꯏꯕꯗꯤ IDPꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯍꯟꯖꯤꯜꯂꯨꯕ ꯈꯔꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯣꯔꯨꯡ ꯕꯪꯂꯥꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯅ ꯑꯆꯧꯕ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯟꯗꯛ ꯆꯍꯤ 2025 ꯑꯁꯤꯒꯤ ꯕꯥꯏ ꯕꯥꯏ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2026 ꯑꯁꯤꯒꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯗꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕꯤꯕꯁꯦ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ IDPꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯁꯨ ꯍꯟꯖꯤꯟꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ IDPꯁꯤꯡꯅ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯏꯀꯜꯒꯤ ꯁꯥꯏꯠꯇꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯏꯀꯜꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ꯫ ꯗꯣꯂꯥꯏꯊꯥꯕꯤ ꯗꯥꯝꯅ ꯏꯁꯤꯡ ꯆꯥꯕ ꯖꯒꯥꯗ ꯑꯀꯣꯏꯕꯗ ꯂꯩꯖꯔꯤꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯍꯣꯠꯅꯖꯔꯤꯕ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯑꯃꯗꯤ ꯐꯥꯁ ꯀ꯭ꯔꯣꯞꯅ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯔꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯗꯣꯂꯥꯏꯊꯥꯕꯤ ꯗꯥꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯗꯨꯅ ꯏꯁꯤꯡ ꯊꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯠ ꯄꯥꯏꯕꯤꯔꯤꯕ ꯁꯤꯒꯤ ꯃꯥꯏꯀꯩꯗ ꯏꯀꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ꯫